mayam khurumjari taunariba mayamse aina nungaijadaba khar leibadagi mayam da wafam khara phongdokchage tawbani akhoi Manipur ima leibak ta hujik leiriba phibamse mayam loina khangaba ngatani problem mayam se loi solve tawrabra akhoi Manipur gi se leiriba issue mayam se loina problem leiri mayam se loina solve tawba ngamabra hujik se illegal immigrants mapandagi changjal liba mayam se loina masa khangdokpa ngamabra Pangbam Tokpada Pangdan Ladiba, Akwigi right, Maitegi ST gi recommend Tobang Namabra, Kangu Karada, Quigi Pangbam Toktana, Pangaga Ledamiva, status mayam se, Sigi, Loktopang Namabra, Mapandagi Chanjalapa sing Sina Tauramiba, Akwigi, Manipur Tugainaba, Kaliba plan, ama Kalamia plan se, Sigi Mayokta Chanjan Bangamabra, Highway. Huzik thingaga leiriba akoi freely movement tawba ngamdriba se isagi Manipur citizen amana Indian citizen amana isagi state ta free movement tawba ngamabra lanje nakliba IDP singna mayumda hanjingba ngamabra sigi mayam problem mayam se loina solve tawba ngamabra natraga on the process ta leibra sigi issue mayam se loina divert tawre haira kanda loina nathai khraga Ladiba political party sing na politician sing na ayamba isa gi party politics tawnara aga 2027 gi election da akoina mai pa ati adu tawgani ada tawgani haina chatharak laga issue myam se loya divert tawkhraga agenda myam se loya divert tawkhraga political party haibadi yekna basi kanano bo haibangam da political party mayam leiri hoji koi Manipur da Amasuyana bachatpa. Isa ki party politics taunaraga main issue main agenda se ladiba mayam loya divert tawraganda election da focus tawbadawna 2027 election da focus tawbadawna siguma mayam se machoi tanaraga aina phai mana phatte aina phai hainaraga machet tanaraganda party politics taunaraganda main issue agenda mayam se loya divert tawraganda Akoi Malibak se Ladiba, Akoi Mayam se machet tanaraga Hunaraga, Amanama Hunaraga, Unjanda Bamukai, Hunaraganda, Ladiba se Tasing Nuaizade Politics to view, political party, Isagi political party to Fai Haibu, Kaim Kaibalate, but main agenda, main issue they divert to Wigano. I quigi over main agenda se Karino, Akoi Manipur se, Karamba Pibam dano Padoi se, Karamba problem se Pukalakan issue se solve Tarakanda, Akoi Tandu Laitana like Doino Hiber se, Sida Hana focused on Winnipeg. Manipur Tugaiba Pama, Miwasing Makoigi. Hauzik Supunna, Zantan Mantada separate administration Lauri. Mako agenda de divert to drive. Lady Manipur Tugaiba Pama Sing si, Huzik Manipur Tugai, High River. Akoigina. Machoi tarakanda issue myam dagi loina nathai khraga problem myam se loina solve tawkraba dawna isa vote campaign gi type ta loina masa gi area jaga ra chathana liba se politics tawbiu political system na semdo ka doini koi imalai bak se but tawnariba akoi gi hujik leiba scenario sidadi yengbada naha moina youth amoina su yam nungai jadaba haidi political party yawning badu yawbiu kaim kaiba leite Adubu, akwai si Imalibaga to issue Siniko, akwai CD, party politics Tauragashu, Sigi issue Shidagi divert to Bayadeko. So we have to focus in these issues. The main issues are this. Sidi Sigi Matang Sidadi, we have to be one. Hide the Bamakai, is high the Kanmaman, Bamayama Tolaga Uzig, campaign Jataraga, I quickly board ki or in focus on Nariba Mayam se. I the saying I request of Zari, Akwai Hunmanate, Gang Banate, as a Imalibak Nushiba, Amana, Imalibak Nushiba, Krada Ingangzaban in a Kanbiu, si Matam Nate Atugi, Punjanabiu, mi Yeknaba, Manipur Tugaiba, Pamasingna, Lauki Doba Kudong Chabamiam, the Queen Uwa Pangjay, Aduna, si Punjanabagi Matam Sida, party politics na, machet tahan ba man ba, may yauri ba tahali ba sing se, si Autang Punjanaraga, Sigi Lady attitude set to Vidanaba, I request of Zari, I queen request of Zari, Aduga, I quigi main panda main issue se, si the divert to Wiganu, Isana campaign Chatarasu, Jagazagara campaign Chatarasu, main issue to the focus to view, main issue the divert to Wiganu.
party ideology oina mang thanga ngangbiganu akhoi main issue da akhoi na haigadaba akhoi manipur se kumaina Pagadabano Haibagi issue that when Tonal in Haibu, Adu issue the Haibu, not the bida, party, Akoi partina si already si pani, Akoi party di si pay, Madiam pay, Idiam pay, Akoi diam pay in Haina Raganda, Akoi issue me and the lawyer divert to give a man base. Si Tobiganu, Akoi Nahamoy na Ilaja Akoi Lady Mayam se, Akoi ying bada. News tapa matamda natraga media da urapa matamda tasing at hamoy sing nuwaizade haibay damagta ay hayang na fondok chabani